Hello mayam aise isa se handak se kharani se pura ngamdre khwang nadana phamba haibase yade hippagana khwang nabase hek nungai ba aduga phammagana minute ani dagi minute 3 minute 5 10 muk yobada ai khwang se pum loi re right side se machet ama khakta khwang se nai aduna hauzik se pung ayuk nida dum ayuki pung 6:30 buk yore ado aise masang amdana hippani hogatadana leire adugadi aise urine block numidang dagi urine block khajik tawdana isang amdana lei sini mayam aduga aina pung 10 gi dumuk biometric chatana doctor enghaldana sonography tawrure aduda aigi report se lung oina leiramme mayam sina mamangi 2023 da amaksu sumaina numidang ama pung ani makhai gi dagi urine se block oidana ne adugi matam da su aigi se lung se mamangda leikhiba 23 da su 3.1 mm leikhi ado emergency da oidana hambagi aise silchar medical da oina ayuk angalbi da oibanina pung 3 gi da chatkhibani aduna adum ama tawraga sonography se tawrae adugi matamda 3.4 oi aduga maka matungda tha marom leiraga sonography tawbada 3.1 da keno leirameba adugi matungda maka handana tawbada su 2000 kayadano 24 da maka aise handana maka doctor enghalba 4.5 mm leiramme sonography tawbada asisu pung 8:30 gi numidangi pung 8:30 da akta hekta pukse nadana pukse nungai taba dusu sunday numit ki numidang oiba du chatkhidana enga uba matamda 3.6 4.5 sumaina amada mak enghalbadana 3.6 haiba amada tawrubadana 4.6 haiba lasta aise homeo hidak chadana chatkhare aina leibasina mayam pura clear oikhibasina hauzik amaka nauna maka nasi aise naraktana biometric sonography tawdana engubada 5 mm gi right side ta kidney da lung leiramme aduga maka urine gi infection su oiramme sida leire magi report sini mayam aduga hidak mahina sida leire aise marni mangani gi matungda video se laubani hidak tablet ki packet ama chahare sina mahi sida leire mahi sigi sisu tablet ni uripass sina urine infection gi tablet ni sidana gas ki tablet ani ma leire sidana syrup ani simana ising yalaga thakpagini 5 ml da sumai tawraga hidak se pare chaba hore du loiraga ngahaptang se exam to unit test hauramina takta biya de haptang di tawhale sini mayam handak se chang thakna nungaite hamdana direct tak pangamde ayamba matamda JAM adai last kina kare mathangda maka 10 ni gi matungda test tawraga result kadino phangalakani mayam ngai diramo